ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯀꯅꯥ ꯂꯩꯔꯝꯒꯅꯤ? ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯅꯣꯛꯅ ꯅꯣꯛꯅ ꯊꯋꯥꯏ ꯊꯥꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯤꯡꯃꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯂꯔ ꯔꯤꯚꯤꯌꯨ ꯁ꯭ꯇꯣꯔꯤ ꯇꯧꯖꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ RRR ꯀꯧꯏ, ꯍꯥꯏꯕꯗꯤ ꯔꯥꯏꯖ, ꯔꯣꯔ ꯑꯦꯟ ꯔꯤꯚꯣꯜꯚ ꯍꯥꯏꯕꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯁꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯕ ꯃꯨꯚꯤ ꯕꯥꯍꯨꯕꯂꯤꯒꯤ ꯗꯥꯏꯔꯦꯛꯇꯔ S.S. ꯔꯥꯖꯃꯧꯂꯤꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯕꯥꯍꯨꯕꯂꯤꯗꯒꯤꯁꯨ ꯍꯦꯟꯅ ꯕꯖꯦꯠ ꯆꯥꯎꯏ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯇꯣꯇꯦꯜ ꯕꯖꯦꯠ 400,000 ꯀ꯭ꯔꯣꯔꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗꯤ NTR ꯔꯥꯃꯥꯔꯥꯎ JR, ꯔꯥꯝ ꯆꯔꯟ, ꯑꯖꯦ ꯗꯦꯕꯒꯟ, ꯑꯥꯂꯤꯌꯥ ꯚꯠ, ꯔꯦ ꯁ꯭ꯇꯤꯚꯦꯟ ꯑꯃꯗꯤ ꯑꯦꯂꯤꯁꯟ ꯗꯣꯕꯤꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ RRR ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯌꯨꯝꯗꯒꯤ ꯂꯥꯞꯅ ꯂꯩꯗꯨꯅ ꯅꯤꯡꯇꯝꯕꯒꯤꯗꯃꯛ ꯕ꯭ꯔꯤꯇꯤꯁ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯗꯨꯅ ꯂꯩꯕ ꯅꯤꯖꯥꯝ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯃꯊꯧꯅꯥ ꯂꯩꯅ ꯂꯥꯟꯊꯦꯡꯈꯤꯕ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯅꯤꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯒꯅꯤ, ꯍꯥꯏꯕꯗꯤ ꯈꯔ ꯐ꯭ꯔꯤꯛꯁꯟ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯗꯥꯏꯔꯦꯛꯇꯔꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯜꯂꯨꯔꯤ ꯁꯤꯇꯥꯔꯥꯃꯔꯥꯖꯨ ꯑꯃꯗꯤ ꯀꯣꯃꯥꯔꯥꯝ ꯚꯤꯝ ꯀꯧꯏ꯫ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯦꯟ ꯄ꯭ꯂꯣꯠ ꯑꯁꯤ 1920ꯗ ꯑꯜꯂꯨꯔꯤ ꯁꯤꯇꯥꯔꯥꯃꯔꯥꯖꯨ ꯑꯃꯗꯤ ꯀꯣꯃꯥꯔꯥꯝ ꯚꯤꯝ ꯃꯈꯣꯏ ꯑꯅꯤ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯈꯤꯕꯒꯦ, ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯇꯝꯕꯒꯤ ꯂꯥꯟꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯀꯗꯧꯔꯤ꯫ ꯑꯜꯂꯨꯔꯤ ꯁꯤꯇꯥꯔꯥꯃꯔꯥꯖꯨꯒꯤ ꯁꯛꯇꯝ ꯂꯥꯡꯒꯗꯧꯔꯤꯕ ꯑꯁꯤ ꯔꯥꯝ ꯆꯔꯟꯅꯤ꯫ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯜꯂꯨꯔꯤ ꯁꯤꯇꯥꯔꯥꯃꯔꯥꯖꯨ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯍꯩꯅ ꯍꯧꯔꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯆꯍꯤ 12 ꯁꯨꯕ ꯃꯇꯝꯗ ꯁꯟꯅ꯭ꯌꯥꯁꯤ ꯑꯃ ꯑꯣꯏꯗꯨꯅ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯍꯥꯛꯅ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯋꯥꯈꯜꯂꯣꯟꯕꯨ ꯊꯥꯖꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯅꯣꯟ ꯚꯥꯏꯑꯣꯂꯦꯟꯁꯇ ꯅꯤꯡꯇꯝꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯅꯣꯟ ꯚꯥꯏꯑꯣꯂꯦꯟꯁꯅ ꯅꯤꯡꯇꯝꯕ ꯄꯨꯔꯛꯇꯕꯗꯒꯤ ꯃꯁꯥꯃꯛ ꯌꯥꯎꯅ ꯂꯥꯜꯍꯧ ꯂꯨꯞ ꯑꯃ ꯁꯦꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩꯒꯤ ꯃꯍꯨꯠꯇ ꯇꯦꯟ ꯄꯥꯏꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯄꯨ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯏꯅ ꯐꯥꯕ ꯑꯃꯗꯤ ꯍꯥꯠꯄ ꯉꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯔꯕ ꯇꯨꯡꯗ ꯖꯪꯒꯜ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯈꯤ꯫ ꯖꯪꯒꯜ ꯑꯃꯗꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯏꯁꯣꯔ ꯑꯃꯒꯨꯝꯅ ꯊꯥꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯑꯐ ꯐꯠꯇ ꯂꯣꯏꯅꯅ ꯆꯠꯀꯗꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯗ ꯇꯥꯛꯄ ꯉꯝꯂꯝꯃꯤ꯫ ꯑꯜꯂꯨꯔꯤ ꯁꯤꯇꯥꯔꯥꯃꯔꯥꯖꯨ ꯂꯥꯜꯍꯧꯕ ꯑꯃ ꯑꯣꯏꯈꯤꯕꯒꯤ ꯃꯔꯝꯗꯤ 1982 ꯃꯔꯗꯥꯁ ꯐꯣꯔꯦꯁ ꯑꯦꯛ ꯀꯧꯕ ꯂꯣ ꯑꯃ ꯕ꯭ꯔꯤꯇꯤꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯥꯁ ꯇꯧꯈꯤ꯫ ꯂꯣ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡꯃꯤ ꯃꯌꯥꯝꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯄꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯕ꯭ꯔꯤꯇꯤꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯆꯤꯡꯃꯤꯁꯤꯡꯕꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯔꯝꯗꯦ꯫ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛꯅ ꯂꯥꯜꯍꯧ ꯂꯨꯞ ꯑꯃ ꯁꯦꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯕ꯭ꯔꯤꯇꯤꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯈꯨꯠꯅ ꯇꯦꯟ ꯄꯥꯏꯗꯨꯅ ꯕ꯭ꯔꯤꯇꯤꯁ ꯂꯥꯟꯃꯤ ꯀꯌꯥꯕꯨ ꯍꯥꯠꯈꯤ, ꯂꯣꯏꯅꯅ ꯃꯈꯣꯏꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯃꯨꯟꯈꯤ꯫ ꯑꯔꯣꯏꯕꯗ ꯕ꯭ꯔꯤꯇꯤꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯤꯅꯥꯄꯦꯂꯦ ꯐꯣꯔꯦꯁꯠꯇꯒꯤ ꯐꯥꯈꯤ, ꯂꯣꯏꯅꯅ ꯀꯣꯏꯌꯨꯔꯨ ꯈꯨꯡꯒꯪꯗ ꯎ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯒꯤꯗꯃꯛ ꯈꯨꯟꯖꯥꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯤꯔꯣ ꯑꯣꯐ ꯗꯤ ꯚꯤꯂꯦꯖ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯄꯤꯈꯤ꯫ ꯀꯣꯃꯥꯔꯥꯝ ꯚꯤꯝꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯑꯁꯤ NTR ꯔꯥꯃꯥꯔꯥꯎ JRꯅꯤ꯫ ꯃꯍꯥꯛ ꯒꯨꯟꯗꯤ ꯇ꯭ꯔꯥꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯐꯦꯃꯤꯂꯤ ꯑꯃꯗ ꯄꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯤꯖꯥꯝ ꯂꯩꯉꯥꯛꯅ ꯒꯣꯟꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯕꯨ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯤꯈꯤ, ꯍꯥꯏꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯐꯥꯔꯝ ꯇꯧꯅꯕꯒꯤꯗꯃꯛ ꯀꯥ ꯍꯦꯟꯕ ꯇꯦꯛꯁ ꯅꯤꯖꯥꯝ ꯂꯩꯉꯥꯛꯅ ꯃꯈꯣꯏꯗꯒꯤ ꯂꯧꯕꯤꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯕꯨ ꯑꯣꯠ ꯅꯩꯕꯤꯕꯅꯆꯤꯡꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯃꯥꯔꯥꯝ ꯚꯤꯝꯒꯤ ꯃꯄꯥꯅ ꯅꯤꯖꯥꯝ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯅꯤꯖꯥꯝ ꯂꯩꯉꯥꯛꯄꯨ ꯃꯥꯌꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯤꯖꯥꯝ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯀꯣꯃꯥꯔꯥꯝ ꯚꯤꯝꯒꯤ ꯃꯄꯥꯕꯨ ꯍꯥꯠꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯃꯥꯔꯥꯝ ꯚꯤꯝꯅ ꯅꯤꯖꯥꯝ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯔꯤꯕꯦꯂꯤꯌꯟ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯈꯤ꯫ ꯏꯍꯥꯟ ꯍꯥꯟꯅ ꯅꯤꯖꯥꯝ ꯂꯩꯉꯥꯛꯀꯤ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯑꯃꯕꯨ ꯍꯥꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯄꯨ ꯁꯔꯀꯥꯔꯅ ꯔꯦꯕꯦꯂꯤꯌꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯅꯤꯖꯥꯝ ꯑꯃꯗꯤ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯂꯥꯟꯃꯤ ꯀꯌꯥꯃꯔꯨꯝ ꯍꯥꯠꯈꯤ꯫ ꯑꯔꯣꯏꯕꯗ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯃꯦꯟ ꯑꯃꯅ 1940ꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯊꯛꯇ ꯄꯟꯖꯔꯤꯕ ꯑꯁꯤ ꯑꯜꯂꯨꯔꯤ ꯁꯤꯇꯥꯔꯥꯃꯔꯥꯖꯨ ꯑꯃꯗꯤ ꯀꯣꯃꯥꯔꯥꯝ ꯚꯤꯝꯒꯤ ꯁꯝꯂꯞꯄ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯈꯛꯇꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯕ ꯑꯃꯈꯛꯇꯤ ꯌꯥꯎꯔꯤ, ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯇꯝ ꯑꯗꯨꯒꯤ ꯆꯤꯡꯃꯤ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯏꯕ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯂꯝ ꯑꯁꯤ ꯗꯥꯏꯔꯦꯛꯇꯔꯅ ꯀꯃꯥꯏꯅ ꯄ꯭ꯔꯖꯦꯟꯠ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯄ ꯂꯩꯇ꯭ꯔꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯑꯖꯦ ꯗꯦꯕꯒꯟꯒꯤ ꯀꯦꯃꯣ ꯔꯣꯜ ꯑꯃꯗꯤ ꯌꯥꯎꯒꯗꯧꯔꯤ꯫ ꯁꯣꯔꯁ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯃꯥꯔꯥꯝ ꯚꯤꯝꯒꯤ ꯒꯨꯔꯨ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ,
लोइनना फिल्म असिदा फ्लैशबैक की सीन्सु यावगदौरी आलिया भट्टना अलूरी सीताराम राजू की ओपोजिट ओइगदौरी हाइबदी रामचरण की ओपोजिट ओइगदौरी महाकी थोइदोप रोल डायरेक्टर न फोंदोप लेते अरोइबदा ब्रिटिश की रोल ओइनबगिदमक फॉरेनर एक्टर अनी यावगदौरी अहानबदा रे स्टीवियन मयामना थोर फिल्म येंगलबदी महाकपु सोइदना मसक खंगलमगनी फिल्म असिदा महाक स्कॉट की सक्तम लांगदौरी अनीसुबदा एलिसन डोबी मयामना महाक असी इंडियाना जोन्स एंड द लास्ट क्रूसल द सोइदना उरमलगनी फिल्म असिदा महाक लेडी स्कॉट की सक्तम लांगदौरी फिल्म असी 30 जुलाई 2020 द रिलीज तौगनी हाइना डायरेक्टर न लेपखिबनी अदुबु प्रोडक्शन डिले ओइबा अमदि कोविड-19 न मरम ओइदुना हौजिक लाक्लिबा 7 जनवरी 2022 द फिल्म असी सुंसोई सोइदना रिलीज तौगनी हाइना डायरेक्टर न फोंदोगली मयाम फिल्म असी की मनुंग द यावगदौरिबा एक्टर सिंगी मनुंग द ख्वाइदगी पामजबा एक्टर और एक्ट्रेस अदुगी ममिंग कमेंट सेक्शन द थंबिरमु लोइनना मयामना नुंसीबिदुना चैनल असिबु लाइक शेयर अमदि सब्सक्राइब तौबिरमु।